Imes Wag the Miang Tabri Besumbo Yumnam Anuradha Divine Konuna Krumsari House Maroy Pauda Tarani Tusuba Manipur Legislative Assembly Mangasova Session Chaliba February Tam Kunipan the Pamnabas the cabinet not whatever cray. Lambda Masida Tangdu Laitana Nusi Sanan and Leminabada IAG Asoba Todang Lay Haina Tamenglong Assembly Constituency MLA Zhang Hemlong Pangmaina Pundo Cray. PB Narasimha Rao Chaudhuri Charan Singh Amasong Dr. MS Swaminathan Bharat Ratna Kusinana Balau Thokre Loinana First Governor Cup Boxing Championship Ngasilution Cray House of Powers and Episode Tarani Toy Suba Manipur Legislative Assembly Mangasova Session Chalibata February Tankuni Panda Pamnabas Data Cabinet and Ngasi Wadeblo Cray Ngasi Lampend Sanakaitan the Labor Information Public Relations IPR Minister Dr. Sapam Ranjana Permission the Pondo Kibada Mipampa Asi Chalibasahi Asige Ahanba Assembly Sitting Ko Ibana Mipam Sida Governor Ge Wadol Bihangane Minister Ranjana Makata Kibadangasi Chief Minister na Chialodana Pankiba Cabinet Mipamna Manipur State Commission for Women's Role 2024 so passed okay. Mipam Sina Hausaki Manipur ge Oiriba Irangasi State Force Amadi Commando Singna Loriba Thongtang Kangsan Bakaloinana Makogi Thage allowance Hengatna Piragadi Hari. Allowance Asi Manipur Commando Singdana Lupalising Manga Aduga Atay vulnerable area the Matho Toriba Singdana Lupalising Humpiga Davane Minister na Makata Kibada Ngasigi Mipamna Manipur Municipalities Eke Matungina Panchayat Amage Hal Officer Engineer na Taga Revenue Officer Sing Kanbagi Tabak Lenga Koktana Togani Haiba Warepsu Loke Morigi SDPO Lekidaba Aduki Matang the Paladuna Cabinena Mahaki Machanupada Assistant Sub Inspector Ge Post Pinaba Approved Tobagaloina Home Department Tage Lekidrabaki Pipam Topa Pension Supiragani Aduga Minister Singna Kumna Kanarabatungda State Asset Togliba Crisis Asina Jaiting Panglaba Verified Tauraba Lomili Singa Home Chanipan Marupu Humduida Lupa Kro Taranipandas make Mapan Amapinaba Sanction Tauragani Haibagaloina Education sector the emphasis Piraduna State Cabinet Samagra Siksa Abhiyan ge Kuthangda contract basis da Oza Jatrika Nipinutoi Longnabaso Abruptaure Hainesu Minister Dr. S. Ranjana Pondoraglay. That is 90:1. 90:10 ge funding ge Makhadu the 742 different posts long na bedamakta nasi cabinet ki Mipam duna Ayava Pigre and Nasi Cabinet ki Mipamzi Huziki Hajariba 7+4 unlisted Mari Nasi Cabinet Mipamzi Nasunati Siga Naragadum Cabinet Warep Nasai Sarak Suraksa Ziban Raksa Haibathimda Chathariba Road Sakti Manke Sarukama Oina Tropic Contorn Police Wing Manipuna Transport and Divers Council Manipurga Kusamnaduna Road So Amahodokre Road So Asagi Matangla Traffic Control Police Wingi SP Wing Pump Kasana High Impala City Manunda Traffic Roll Kaya Tugaiduna Chatpatengare Traffic Roll Sing Tugaidipa Kaya Asi Tingnaba Miamda Traffic Roll Sing Kangan Bage Pandamda Pangtopani Awareness Asina Miamna Traffic Roll Tugaiduna Jalaba Asi Karati Hantarakani Habigi Tazabale Pondoke Mangna High Chatariba Rot Sati Manta Asagi Manungda Trapika Island Singda Awareness Piba Miamda Traffic Roll Sing Yauba Liblet Sing Yantopa Amadi Gipnet Chingba Kaya Piduna Traffic Roll Ge Matangda Wakal Tahanaba Honaki Loinana Iskun Singe Mahiroi Singda So Awareness Pibat Sing Basu Pangtoke Rosso Asi Numinini Humni Chumna Impala City Ge Akoibada Chatuna Miamda Traffic Roll Ge Matangda Awareness Bigani Pondoke Traffic Control Police Wing Andaki Road Safety Month 14th last I think 1 month when the activities road show among actually Hobne will go on for 2-3 days road shows in the big the main story is with the awareness of Manipur especially in Fall Town to the traffic rules violation young awareness being organized
Mimiam the want to reach out to the people. Adu more awareness like mutung the changes ka proper yai ki expectation na ukana si taubne. ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯑꯁꯤ ꯍꯧꯖꯤꯛ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯤ ꯍꯥꯏꯕ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯅ ꯂꯩꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯊꯧꯗꯥꯡ ꯑꯗꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯅ ꯂꯧꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯇꯃꯦꯡꯂꯣꯡ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA ꯖꯥꯡꯍꯦꯝꯂꯣꯡ ꯄꯥꯝꯃꯩꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯉꯁꯤ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯃꯅꯥꯛꯇ ꯂꯩꯕ ꯀꯦ ꯀꯣꯁꯥꯡ ꯃꯦꯃꯣꯔꯤꯌꯜ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ Kangsim Village da pangthokpa Kangsim Village kunrakpagi yangkhainithoi suba mapong nomen thoramda atoiba mitung oina saruk yaraduna MLA Jamhenglong pangmaina wafam ase phondokhibani MLA Jamhenglong pangmaina makataraduna hai aikhoina phataba wakhal thadoklaga apaba wakhalna mangda thamduna aigi thodang adu lominaduna nungsi sanaba amasung tangdu laitaba Manipur ama puraknaba honaminabagi tagai phade ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯇꯦꯜꯂꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯂꯣꯏꯅꯃꯛ ꯆꯠꯈꯤꯒꯅꯤ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥ ꯈꯛꯇꯅꯤ ꯑꯩꯈꯣꯏ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡ ꯃꯤꯅ ꯑꯩꯈꯣꯏꯕꯨ ꯁꯤꯡꯇꯥꯟꯅꯍꯧꯅꯕꯒꯤ ꯃꯍꯨꯠꯇ ꯑꯩꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯏꯊꯧꯗꯥꯡ ꯑꯗꯨ ꯈꯪꯅ ꯑꯐꯕ ꯊꯕꯛ ꯀꯌꯥ ꯄꯥꯡꯊꯣꯛꯂꯝꯗꯨꯅ ꯍꯤꯡꯂꯤꯉꯩꯗ ꯁꯤꯡꯊꯥꯅꯕ ꯊꯕꯛ ꯄꯥꯡꯊꯣꯛꯂꯝꯁꯦ ꯐꯣꯡꯗꯣꯛꯈꯤ responsibilities as a representative. Akoi dignitaries may have they are all district administrators. They have their own responsibility. Akoi Kungi chairman secretary they have their own responsibility. Likewise, akoi escalate palida family may we have our own responsibility. Akoi responsibility is shown if we can use the responsibility in the best way, Ngasigi Tharamatuda Krishnan Kumar IAS DC Tengnopan Mayanglama Bras Kumar IAS DC Chandel Amasung Somerjit Salam IAS DC Kaksingna Akhanaba Mitung Sing Oina Saruyaki Khoibu Kangloki Natki Oiba Tharong Kya Galuna Pangthoki Batharampa Aduda Kangsam Village na Kumsali Sangma Samapan Humbutani Tuideki Kundarakpa Haurakpada Lakiba Hausik Hingliba Amasung Laikhidraba Imungi Mioishing Amasung Kul Asi Langakpadagi Village Pa Amadi Village Authority Ki Mioi Amadi Imong Manungi Mioishing da Kudolpa Pituna Ikai Kunaba Amasung Pungning Tawat Pasukki India ke politics na Kanglaipak Manipur bo hiram kya da sohlabasum masataba yaroi apun bage sakta mangak tuna thamnaba sokthaba naidana honagane haina lalo globe UNLF pambaina luchingba group ke acting chairman nongyaina asepa phire thamlakle pambaina lusangba UNLF na sentana loba asige lanmi sanglop Manipur People's Army MPA linkhaki bage contractor laksoba mapokoman thoram ngasi Imphal East District ke manung channa leiba Sagol Mange Marjang Battalion Brigade 1 Zanenda headquarter da sanglamna pangthokre Tharamaduda MPA ge nupi amasung nupa ge Mars Pass contingent singna salam pikhi UNLF ke acting chairman nongyaina party ke phiran chingka khibagaloinana UNLF MPA ge leikhidaba singge maphamda hailai katna ikai khumna botke Tungda Party ke Military Affairs Committee Luinana Acting Chairman Piba Yawol ge Pausen so Pathoki Tharamaduda Wangangladna Party SG Acting Chairman High UNLF MPA Ase Manipur bo Ningtamnaba Achepa Amadi Asengba Wakhalongka Luinana Sapong Lakhibani Party Asina Sapong Lakpaga Tawaina Pontha Piduna Kanglaipak Manipur ki damakta Tabak Tharamba kaya pangthoktuna lagle miyamge nungsibiba amadi sagat pibaga loinana UNLF MPA na maipakna tabak pangthokpa ngamle ngasi so party asana kanglaipa ki damakta leble mahangna high party ase khulai paiba
lalhoba lupa ama oirakhibada achauba awaba kaya mayonakhi singnaba amate kathopage thauna kaloinana ngasige phibam asida lupa asi pokhalakpa ngamkhi kanglaiPang Manipur gi damakta lanthengnabada lanmi singbo politikange wakhalon thina jelhanduna achumba lambida purakli asepa politikange wakhalon galoinana khulaige lalho haurakhibana UNDLF MPA na khudang kumangyangna changchile hausek lamdamasida kukijo amasung maitegi mungnaba asage matangda paladuna acting chairman nongyaina hai oithor klaroi daba Manipur thugai gani haiba wapam mapant lamdage awaiba wakhalonda thabak tawriba kuki sing chapsana maithiba bigani kuki khudima UNDLF MPA na jekna bane haina lode adubo kanglepak Manipur bo machetana thogai gane haina honeri basing chap saba para tambigane maram aduna oiba phibamba ase khangna yekna basingna khongpham handok pachung gane ngasi politician ge lamda UNDLF MPA na santigi lambida changsel laklabasu kanglepak ke ningtamba amasung yellow phurob kanba haibasi achepa phiremne haike Akoina nasi akogi sareba MPS nasu anu MPS nasu akogi MP ge horok warisi lamuna khangba mathau tai nasi MP ge legacy ni aduna akoina kramwana party je akoi lami somse sagalai lamni somse na kanya ma contribution akogi party ge pi akoi lama amyam de pi abasi akoina khangga da bani ngasai Manipur State Power Distribution Company Limited MSPD Shell Nalamdam Sida Mailana season abasang phakatpa amadi disconnect tawage drive ngase susataki drive asida wangoi area dagi consumer taruk Kampopi division dagi Mari Bisnupur division dagi Tarej Suguno area dagi Anipurna consumer dramapan phagakre aduga khasna thida bagi damakta Kampopi area dagi consumer ahom Bisnupur dagi taruk amasung Imphal East division to the IST consumer Anipurna Taramathoge may disconnect of K. Makatana so Mailana season of a sing public drive Satagani Heidi. Universal Friendship Organization UFOG in followers headquarter number 1 Langtabal Puramakonge Kunmari Soba Mopokuman Tarong was a Bantokre. Taramaduda Oinam Dina social activist na UFO Pakhangba Yekba Piran Chinkhatke Amadi Universal Friendship Organization Vice President RK Sanapari Halda had a quarter asigi Maitei Laloi Singna Janen Chelo Tapiduna Ikai Kunaba Uki Bagalonana Organization Asige Home Secretary L Loyumba Battalion Asigi Secretary S Chinkangamba Battalion Commander or Manglem Battalion Asigi Deputy Commander CS Bizen Kumar Chenglei Battalion Asage President Al Somorjit Purkambam Gram Panchayat ke Pradhan and Birjit Amade Thangtage Instructor Al Moju Chandra Amade Hat Quarter Asage Member Sangso Saruyaki Kanglapak Loina Salon Apunba Marup Kalamge Kunito Suba Mabok Kumange Tarampa Amangasi Manipur Press Club Impal the Pangthokre Taramadada Learning to Sanami Temple Board Case Secretary Maisnab Sivadata Luwang Ngamthang Yaitumbi Kalampi Impalge Haubam Chitra Amade Retier DI John 3 Tabalge Young Compa Indirana Matangsena Chief Guest President Amade Guest of Honor Oina Saruyaki Taramadagi Manung Channa Lamdam Asida Miamna Sakhangnaraba Aiba Aibi Mioi Taradasu Taramna Opakalina Mana Lanthoke Taramaso Panthoke Taramaduga Mari Lainana Learning to Sanamahi Tapal Board Case Secretary Maisnab Sibadata Luana Pondorakpada Lonyan Yautaba Aikuge Asengba Laijariba Ironta Abo Yokanaba Pandamda Aiba Singda Manamathum Biduna Ikai Kumnaba Uliba Asi Yamna Nungai Masi Lamdam Sida Laminariba Punamangna Puning Togapam Thoi Aiba Aibi Sing Mayamna Line Uragasu Kwaidigi Win Kanba Commitment Labor Yamna Patient Labor Natragade Yadaba Adubamba
pithorok pasampam amane aina aiba ama oige hairaga hekta oiba yade aiba amana sairenka ama inabo honabada numit kya changlebane amoramda ipa ipu singna laigi lepangne hairiba lairiba ka asida thambiram leba maman yam laba pasakya ase mafam matam chana tansin haudabana ngasi de mitot miancha mayampa amana thengkang kya da sabu kya ra pirakle maramaduna hauzaka oiriba leba ki phibamba sida social work toriba singna leba ki damakta thoklakliba singge marakta coordination te pinaba understanding ama change loinana aikhoi punna khusam naraga irandam ase kaminaba change haina suphongdokhi integrity drug chingna thingna bi ba setting mayam se punamaki koi tare achungwa sapuni da chinari bisna aduna koina matung tarak padadi koi culture gi dalai ba culture gi organization singna phasana ai koi le jari ba ipai puna thamobi mayam ja to ona ba loina ai bai bi singna koi gi ek kolom thabi ra pumata landam sibu masak tak pa ya ba thabi ro hai bo kom khas Tenopan district Cookie Village volunteer singna thasage tangka ahumdage Indo Myanmar border town to Moreda matawtawtuna ledibas that are forcing da chana thangna bayawna makalamatege polam sang pibe yaro haiduna Moreda dukan pamleba myoy singda ki han khanganduna amadi Moreda ke startup forcing chakinaba haiduna athing bathamduna Chatharakhiba asage mayokta ngasi ayo wangzeng Kodompo Peace Sporter Complex Rally Camp Lamding High Secondary School Rally Camp Urup Minority Girl Hostel Rally Camp Singda Changjapam Lagduna Ladipa Morege Internationally Dispatch Person Sing Amasong Wangzeng Lamding CSO Sing Club Organization Sing Amadi Imaira Pai Bishinga Punakusam Naduna Impal More Lambida Tokduna Counter Blockade Chathakre Ngasige counter blockade aduda kukisingna namna taba mafam singda makal amatigi chana thangna papolam sing pusan pe yaroi haiduna maru aina moreromda chakhi gadaba gari sing yauna lambi asida chaleba gari sing check tawbage thabak sathaki ngasige counter blockade aduga mari lainana moredage l tamemna phongdorakhibada Laibani ngasidi aikoi changyapam loduna lilikem da tha mapan hena leirak pase aikoi yamna ware aikoi lilikem da laiba ngamare maram aduna ngasi ko kina lauriba samsiliba khonjang aji he hanthoti phawbadi aikoi jo lilikem da lairiba aikoi gi inge chinga amadi lamdam sida wangjingda lamdingda lairiba aikoi gi kalaki isa sing amadi maira pagi ima singa khucham naraga aikoi jo matam kaktana aikoina changchiliba khongjangje leptana changchingani amadi ngasi sen birenda haijaningbadi aikoi mafam sida sumana kayam kuina aikoi lilikem sida khangnaga legidoino aikoina sumana khangna leibasi aikoi ngamadre aduna aikoi ngasi abani misidagi aikoi da thokduna ihin jaretuna aikoi gi moreda iramdamda hek chandri bawbadi aikoina thangiliba khongjangje homdok chararoi habasi ngasi sen birengi mafamda thamjari Amaronda Sui Impal to Suarsan Pulambi ke Kwakta Bazarda Maide Coordinating Committee Thronglaw Witu Waikurok Na Kwakta Moirang Thanga Kumbi Kendra Chingba Moirang Subdivision Game Manung Leriba Civil Society Organization Singapore Kusam Naduna Suarsan Puda Chanaba Polampa Amatapusan Bayaro Hainangase Ayutage Counter Blockade Hawkre Counter blockade hoba sigamari lainana maite coordinating committee ge advisor L Gopana Pombi singda phongdokibada Cookie militant singna Moria Ladiba state of force singda chana thangnaba tagai padaba essential commodity sink pidaba adugi mayokta counter blockade ase hobane committee asina tang nipan pawba madam thaduna miyebagi minungsi yengbiduna blockade adu handokpiyo haisakiba leirebane Adubo blockade adu handokna maram oraga Suarsampurda leriba Cookie Singi Mayokta counter blockade ase tawbani Moreda leriba startup force ta thamliba athikba adu lauthoktiba phawba makatana counter blockade ase chathakigane haiki International aduga aikogi maitegi leriba aikogi organization kendra hungo organization pencil jaraga ngasiga sigumba counter blockade ase ngasi tang mapal sidige koina hogjabani maramadona koina se
makata na tum satagani karma matam bang satagadi ge habi targadi more da ladies step force in the cookie singa thammi ba athing da singa madu loktok tu bhabudi ekoi mafam sida tum satagani habi ge madu gi period amagal Kwangtadagi Maitai Pangal MD Abdul Salam na hai miyobana hingbada chana thangna popolam darkar oibanina miyobagi minungsi yenglaga state forcing da chana popolam sing phangan biu chana ba phangdragadi santipura pangamloi haina suphongdokhe masangi amlaba ima iben singna tidem lambida thoktana kuki singna chana ba polam sing pubra haina arak bangari sing check tawbage thabak chathakhe Lining to Sanamai Temple Board Nata Kudingi Putopa, Ling to Sanamai Mapau, Lakliba, Payentagi, Waina, Ngasi Pongduna, Miam the Yantopa Hokre. Sepau Adu Ngasi Nongalamdai Punga, Animakai Tabada, Lining to Sanamai Temple Board, LSDBK, Ngamtang, Luting Purent, Bidapati Sensam, Allies Wakal, Lamsing Bana Pundo Kibani. Sanamai Temple Board na Homlak Soba Oina Putopa, Payentagi, Lining to Sanamai Mapau, Pongdok Sabagi, Achamba Thorampa Atuda, LSTBG, Member Secretary, Masnam Sebata Luanga, Ambati Mapauche, Asibo, Manipurgi, Yumtong Kudinda, Yohon Biriba, Manipur Hawker Association, President, Wangkamba Zet, Amadi General Secretary, Laikuram, Surjit, Lunana Manipur Hawker Association, Amadi LSTBG, Thomi Singna, Sarvyaki. Lenga ke mahilo siyang amadi lamdampa ama chakwadpa haibsida ozasangge asobatawdang lay lenga ke ozasang na transfer ke damagta wajat wanam tawba amadi angam ataw singna masage kananaba karagi damagta oza transfer ke thabakta yawseloise hana Manipur Student Federation ke President Hijab Rosan na phongdokre wapama singa se Manipur Student Federation na sinduna chehi kudenge pangthuktuna lakpa Aikoi Lairik Ningtina Tamse Timda Academic Campaign Ge Tarani Palak Suba Kuman Thoranga Barilena Napondo Kibani Tharampa Aduda All Manipur College Teachers Association Ge President M. Lokendro All Manipur Recognized Private School Welfare Association Ge President Dorenda Kanganba Council of Teachers Association Ge Convener L. Zugendro All Manipur Elementary School Teachers Association Ge President A. Kalyani Committee School Ge Principal Thaudam Devachandrana Tharambapu Aina Sarugya Kibagaloinana Mahiroi Kiana Sarugya Duna Pangthukiba Tharamba Aduga Bari Lenana Roshana Hai India Asi Semilon Ge Lamda Manga Subada Lerabasu Manipur di Semilon Ge Lamda di Sotana Leba Lamda Mamo Oidi Semilot Yokatpa Haibasi Lenga Ke Mahiloi Shang Singsu Yokatpa Mathautai Mahiroi Amana Lenga Ke Iskunda Tamba Haibasi Semilon Pagalakpa Kak Natana Lamdamasida Fee Structure Ge Ladiba Kudong Sadabakea Ado Kohan Bangamgani Masida Lengaki Mahiluishang Senka Asi Miamna Thazaba Ama Ohen Basangi Miamna Thazaba Pamnaba Mahiluishanka Ama Oirangna Baginabagda Lengaka Sida Lengake Mahiluishanki Oiba Akanaba Thodang Lokatpa Matau Tai Hairaduna Lengana Mahiluishang Senka Chakwapada Miam Punna Thodang Lomina Se Haiba Wapam Supongdoke Lengaki School Pagalan Bada Honaminarakana Koi Punno Honaminaragadi Nasigi Emission Gi Samisha Amadi Akoigi Figi Samisha Si Kokani Duga Lengaki School Tamzaragadi Koigi RTE Egi Matungina Education Fee Habado Koi Pangakanda Koi Semilunda Amadi Lagla Sutambada Pasasangda Iram the Mama Oirakanda Kunayasi Apabamo Oibda Koi Puna Sarugam Si Habasima Tamzaki Manipur, Tripura, Amadi, Assamba, Haiba Lamba, Ohumpa, Asdeke, Article Kea, Kumsilaba Matung, Editorial Book Ama Oina, Chahi Asagi Zanariki Tangtarani Tuida, New Delhi Daleba, Constitution Club of India, the Ponkiba, 1857, and Prince Narendra Zed, Sana Sahi, Ohumpa, Haine Mington Ba, Laidika Asigi Oina. Kanana Nabagi, Thoramba Ama Unaco College, Kongmangi Multipurpose Hall the Pangthokre. Hariba Laidika Se Manipur Sukadeva Sarma, Hanjabam, Prokabam Jam Singh, Amasong, Moirang Temba, Tinishori Devi Homna, Editor Piduna,
पुथोकिबा लाइरिका मनी इंटेलेक्चुअल नॉर्थ ईस्ट मणिपुर का खुसमनदुना यूनाको कॉलेज ना सिंधुना पांगथोकिबा लाइरिक खननैनबगी थरमबदुदा मणिपुर यूनिवर्सिटी के वाइस चांसलर नौरेम लोकेंद्र धनमंजुरी यूनिवर्सिटी के वाइस चांसलर नोमाइथम राज मोहन बोडोलैंड यूनिवर्सिटी के वाइस चांसलर लाइश्रम लारू अमदी यूनाको स्कूल के चेयरमैन निंगोंबम इराबंतना मतंगसेना चीफ गेस्ट प्रेसिडेंट अमदी गेस्ट ऑफ ऑनर ओइखिबगा लोइनाना स्पेशल इनवाइटी ओइना मणिपुर सेवा समिति के प्रेसिडेंट डॉक्टर सिंगथाम चंद्रमणिशु सदुग्याखी लाइरिगा सिपो पुथोंनबा होनबा मतमदा चौबथौदांग लौरंबा लेखिद्रबा डॉक्टर अहिबम कोइरेंग निंगसिंगदुना मिनिट अनि तुमिना लेप्तना लेखिदबगी मफमदा इकाई खमनाबा उठखे थरमदुगी मतंगदा प्रोफेसर नौरेम लोकेंद्रना हाई नॉर्थ ईस्ट इंडिया दा लेडिबा स्टेट सिंगे मनुंगदा चाही लिसिंग कया वारी लेदुना अरिबा स्टेट ओइना लेडिबा असि मणिपुर असम अमदे त्रिपुरा स्टेट ने अदै लेडिबा स्टेट सिंग असि मतंगी मतुंग इना पॉलिटिकल लिसिंग खिबनी पुआरी खंगना लेरखिबा लेबाक अमगे सिटीजन तो ओइबा हाइबसी मणिपुर मियाम अदुके मते सौथोक सनिंगाई ओइ हौकिबा सही के आदसो लानफंब कया थेंगनदुना लाखिबा अदुगुम लेबाक अमने मखातानसो हौरकलिबा लाकदरिबा सिंगे दमकता लानफंब कया अमा अदुमक मायोना खिगने हायदुना 1857 के मतमदा इंडिया निंखा तमनबा होनबा मतमदा मणिपुरना अचौबा थौदांग लौके हाइबसी खंगनरक्तुना इंडियादा मणिपुर के मफम अमा चावना कनबा ngamgani हाइबा वाफम सु फोंदोखे अमदी डिसकशन हाइबा मैरिज मसी थे मसी मरी लेने के मसी पार्टी कंप्लीट करवा जो लाइफ में है ना अंदर से समझेंगे सेलेब ग्रुप SHG के मेंबर ओइबा मियोय खुदमक चाही अमदा लाखपति ओइनबा पांदमदा 2 days training to the Lakpati Didi CRPs for the Lakpati Didi initiative haiba nominating chumna satakadaba training program pa ama DMMU Jiribam district MSRLM na sinduna Jiribam ge Chingdong Laikai da Leba DC office Jiribam complex ke DMMU Jiribam block MSRLM office da pangthokre ngasi dage pangthok leba training ga asida first batch ke oina Jiribam block ke DP3 ke Salab group ke member Kuntra Mathoina Sarugyadi training ka asida block mission manager Jiribam block MSRLM ke Wahingbam Premchand Singh na master trainer oina Salab group member Singh da training pk Wahingbam Premchand Singh na Paumi Singh da Haikibda Rural Livelihood Mission RD and PR Government of Manipur da State Mission ge Director Oidiba Nomaitam Bandana IAS Amadi State Mission ge Manager Kiran Kumar Anige Lamsing Makada Lakpati Didi Initiative Training for CRPs for Batch 1, Batch 2 Training Numit Nine Pangtokadariba 2 days Lakpati Didi Initiative Training for CRPs for Batch 1, Batch 2 Asi Ngasi Ayuki Pung Taramakai Taba Madam da Hauke Hairaduna Mahana Makatana Haikibada Manipur State Rural Livelihood Mission ge Salab Group members Kudimak Lakpati Ohenaba Wakalonda Asida Jiribam da Ngasi Batch 1 ge Lakpati Didi CRP Shingda Lakpati Didi Initiative ke Wakalonda Asida Yimpampo Oiraga Ngasi di Lakpati Didi CRP Training Asi Pampok Sabani Haina Pungdoke Ngasi Guwahati Bangagarda Ladiba Guwahati Medical College and Hospital ke auditorium da Amsugi Niputaruk Suba Mapokoman Thorampang Thokre Ngasigi Thorampa Asigi Mipamda Amsu Central Committee ke President Ngasepam Chanahana Mipamapugi Pamda Amadi Atoiba Mitunglen Toina Manipuri Sahitya Parisa ke President Ngangom Zoikumana Oibiki Loinana Guest of Honor da MD Shige Chairperson Mutumbrina Saikomb Kamlakanta Senior Advisor Amsu
General Committee Maipage President Thangzam Brojanet Chingba Marueba Miyoi Kiana Matangsina Dice the Lengson K. Amsugi second edition ge Ning Tamba Haidana Mington Ba Sovina Asi Thorum Asigi Jibgas Oidiba Manipuri Saita Parishad Asamge President Ngangom Soikabana Maikam Hangdoke. Asamda Amatangairaba Mahiroi Low for all Assam Manipuri student Union Amsugi Chehi Niputaruk Subagi Thorampa Asida X Amsu Oja Iyamba Ima Ite Singbu Amsu Executive na Ikai Kamnabo Uchaki. Loinana Amsu Shesigi Amadi Tongan Tongamba District Committee ge Executive Member Singbu Ikai Kamnaki. Amadi Reception Committee ge Members ng Amadi Tongan Tongamba Gotida Ladyba Manipuri CSO Sing Dasu Atamba Kudom Popiduna Ikai Kamnabo Ke. Kumjal Litani Tarama Pantapang Tokiba MSPDCL Amade MSPCL Recruitment Exam ge Result Haiduk Taduna Ladyba Asi Atapa Matamda Haidukuna Candidate Keage Punsida Awaba Piriba Asi Kohalo Haina MSPDCL Amade MSPCL Recruitment Candidate 2019 ge Semkiba JAC ge Convener Abasna Pondokre. Ngasi Manipur Press Club Tapang Tokiba JAC ga Paumisingga unabagi mipamba amada wapamba ase pongdarladuna abasna hai Tehi mga helaba pauba MSPDCL amade MS PCL na loba punna pos chamapant henbage result ngasi pauba haiduk tabana candidate lising tara henbage punsi awapa kaya thengnari kumsa lising ani kunda pangthoki ba exam ke result e amba haiduk raba pauba kumsa lising ani tara mapanda thakiba exam ase haiduk tana leibage maram candidate singda Kangan Gadabani Amadi recruitment asida Yaukiba candidate Karadi Tabak Tobagi Chehi Helapayabagi Pibamba Amadalade. Candidate Singi Kalaga exam ase atubam matamda Haiduk Biu Karigumba Haiduk Tabataragadi Ze Ishina Makataba Kongzangya Junction of Sem Sabalode Hanya Supondoke. Adobo NS DCL amati DCL ki result di namsi bedu thambini maram maduna high event di result ase athu matamda Haiduk Biu Haijali S bar oiba candidate kayasu yaure aduna aikoina sida athu matam da haiduk da taragati aikoi makham makha kayagi koi khongjang changchilakani athu matam da dokta sidu tangi press ki mamangda thamjali Manipur House Toliba Todo Watok Asina So Labalomida Atobada Compensation PPO Haina Loyalam Apunba Lomi Love Lalov Impal Iske Secretary Cherola Manalenga Kipuning Singselagli. Cherola said the Palibati Mamang Sehige Megitang Home the King of Sipawa Cookies so militant Singna Maite the Onsenduna. Leptana Chatarak Libalana Sinamaram Oiraga Peri Peri area the Ladyba Kulisingi Lopanba Ngamkidraba Lopam Singda. Lengala compensation repeatable lupakro kuntani pan speak tarukai tole haikibadu lengak asina hayeng February ge tangka tara phawgi manungda longmi singda pithopiyo numit ase phawgi manungda longmi miam da pithopam thopa compensation adu pithopi da bataragade longmi miam ga loina na kan bakhongjang sansalagani loina na longmi singna phangpham thopa matam ge yaiphanaba Tangtarakpa scam singsu matam sana pangdabana awaba kaya mayong naripasi kohanbi nabasu hairakle. Masida natana kopkobe farmers wing na changchilapa kongjang kudingda loya lampa apunba lomi love lalov impal is district na surugyagani haide. Maharashtra ki Nasikta lemna mahi tamhangani haina purkhaga tathita waina tobiduna thamlamba Manipur dage angang manga social welfare department na kalaba matung imang manung desena kre hiramasaga mari lena ngase not ewo shida leba social welfare ge office ta pangthokpa pomisanga unaba amada department asige director NJ utamna hai mamang sahi ge December thada Manipur dage Maharashtra ki Nasikta leba Sri Swami Narayan English Medium Biskunda lemna mahi tamangane haina pukiba angang maribu tati tawoina tawire haibage wakata malaki haiba wakata aduge matungina department asana Maharashtra
lengakta pau piraba matung Maharashtra ge Social Welfare Department na school aduda sangsiluba matamda complaint lagliba angang ka mari adugi matakta atopa angang ka amasu lairamba thengaki hariba angang ka manga adu mafam dudagi rescue tauraba matungda Manipur gi Social Welfare Department ta pau piraklaba matungda department asagi deputy director Sorojana Lutikba Timpa amana chalaga laurubani loinana ngasi asi Imphal hek yobaka imang manunggi mi kauduna sinabane maram asina kanagumbana isa isubu miyoi khana lemna mahi tamhangani haiduna mapan lamda punaba honadaklabade mangjongnana Social Welfare Department da pau piraba matungda angang sing aduna tamgadoriba school adugi mari makhong khanglaga thabiyo loinana ngasigi angang manga asigi matang daso Maharashtra ke Social Welfare Department ka khusamnadana department asina mathau taba thabak sing laukhaki gane haiki unit aina leiriba natraga child welfare committee aina leiriba sida pau pibiraga matam khara akhoi da pibiraga asongi pugadori balamdo kari lamdono kari state no karamba school dono madhugi details ki pulap khaminaraga akhoi da pibiraga akhoi na su asongi government ga pau phonaraga hairiba mafam si angang pubada thambada larik tamhanbada matik sabra chadabra haibagi khidopagi tanja tu pibiyo ta Lairing Kabi Youth Dramatic Union Imphal West ke nauna puthokpa play Langlen Thoibi ngasi phongkhrei Yaskunta Police Land Laiba Manipur Dramatic Union ge auditorium da pangthokiba thoramba duda Eastern Zone and Cultural Center Kolkata ge Board of Governor ge member Buddha Chingtham State Kala Academy Awardee B Jugol Chandra Sharma amadi Sangnariba Theatre Director Loitong Bump Braja Mohana Matangsina Chief Guest President Amadi Guest of Honor Oina Surubyaki Chief Guest ke Warol Piraduna Buddha Zintamna Haiki Bada Kunchuba Chahi Chagi Anganba Madamdagi Ekwigi Ahal Laman Singna Changa Piramba Theatre Form Paul Drama Haina Kangnaba Asi Ekwigi Top Topa Theatre Ge Masagamani Hyderabad Dump Asi Aikoige ahal laman singna sembirambani masigi wahanthok ase Western Theatre da leite masi ariba warida yumpamp oiba ariba lond thangthagi sathek benagi saishak saida aikoige leijamba traditional form sing asina totlaga semkhibani maramaduna aikoige folk drama da purub asige culture identity tradition loina phongdopangame Unit Asina Folk Drama Yauna Tonga Tongamba Theatre ge Art of Form Singda Kuttaba Asina Tungkoina Tabak Thoram Sing Torakpada Apaba Pinabiba Oirasano Haiki Play Asi Niledazwa Kumana Iraga Laitan Temp Ranjita Devina Direction Tepiri Thorangi Manungchana House Tolibai Iranga Asina Marambo Oraga Lekidraba Athoba Singi Mapamda Minute Ani 2 minute Leptuna Oaba Pongdoke Government of India ngasi yamna itihasik oina India ge khwaidige wangba award Bharat Ratna sangnaraba miyoi ahumda khusinana ba lauthokre miyoi sing adudi India ge hanage Prime Minister Oiramba Chaudhary Charan Singh PV Narasimha Rao amasung Dr MS Swaminathan ne makoi ahumna tonga tonga lam sing agriculture farmers welfare national building amadi economic reforms ta Lebaka Asida contribution da Toramba Adubu Ikai Kamnaba Uduna Prime Minister Narendra Modi Nangasilang Thokibani. Amaramda Narasimha Rao Laikhidraba Hanage Prime Minister Ge Masunupa NB Subhas Nangasi Haikibada Congress na Taukiba Ngamkidaba Singi Oina Narasimha Rao Baligi Sa Ohenke Congress ke luchingba ama oikrabaso Prime Minister Narendra Modi na India ge highest civilian award Bharat Ratna piduna hanage Prime Minister PV Narasimha Rao garubu ikai khamnari lisingani mari dagi lisingani taramari fawba UPA gamina palingai matamda atai award sing pirabaso Bharat Ratna award khaltadi pidana lakhe Gandhi family na Congress ke
Feller khudimaki oina Narasimha Rao bu baligi sa oina sizinaki. NB Subhasna makatana haikibada ngasidi Prime Minister Modi na lebak asigi lusingba singbo masak khanglidana ikai khumnaba utpide distinguished scholar amadi statesman ama oina Narasimha Rao garuna mahaki angamba thakta India ge seva tauke. Andhra Pradesh ke Chief Minister, Union Minister, MP amasung Prime Minister oidam biamna Narasimha Rao garubo khangnari mahak MLA amasu oiram khibani haire. Uttarakhand ge Haldwani District Magistrate na haikibada police station da thoklapangamdana leiraba police personnel amabo pop amana hingna mai thanaba honaki thokriba hingsa ge thoktok tami manga sikre ahumba amagi su khudong thiningai phibam da leiri hairi ngarang sagun san numitta banbulfura area ge Nazul land leiba masjid amada madrasa amaga administration na thugai khebagi matungda hingsa gi thodok thoke hairi police station da nungna landa ke kar kya mai tha ke amadi police station tha adu su piam na question na thamke Uttarakhand Chief Minister Puskar Dhamina ubaga nomai kapnaba order peki State DGP Abhinav Kopana haikibada miyoi manga sikre masang ngaktok sanaba police na nomai kap kibane District aduda curfew thamkre masajid amadi madrasa ani aduge property sink adu Nagas Nigams Najul land da register tawraka lebani government land oina revenue records da official oina pande haire Manipur Amateur Boxing Association Mabana Sintuna Mamang Thage Tang Kuntra dege Hauduna Kamal Lampa Sport Complex the Leba Boxing Arena da Chatarakiva First Gamnaka Boxing Championship Selection Grade Championship Asida Tokandonga by Unitaram de Nupa Amasung Nupi Boxer Chanika Yankai Mapana Sarugyaduna School Boys and Girls Junior Boys and Girls Youth Men's and Women's Elite Men's and Women Gay Aruiba finance sanaki bagaloina makong batang taraba sangtamana matum singsu yantoke. Championship lotion bagi tarampa aduda Sinam Pritam Kumar Singh, Additional Secretary to the Governor of Manipur and Remote Kumar Maite, President Maba Amarjit Rajkumar, Program Executive DDK Imphal, as boxer Lysram Sarita Devi Amadi Advocate and Zites Kumar Singh na Matang Sina Thuba Mitunglen Thoramapu Amadi Akhanaba Mitunglen Oina Suryaki. Hausigaroba Maroiba Pao Mone Pizari Tarani Suba Manipur Legislative Assembly ge Manga Super Session Chaliba February Tangkuni Panda Pandaba State Cabinet na Ware Block Lamda masida tangdu laitana nungsi sana na lemina bada ai ge asoba thodang lai haina Tamenglong Assembly Constituency ge MLA Jamhanglung pamaina phongdokre PB Narasimha Rao Chaudhary Charan Singh amasung Dr. MS Swaminathan da Bharat Ratna khusinanaba lauthokre Loinana First Governor Cup Boxing Championship ngasi loision kre Imes PAODAM asegede matang sida loijere meng tabiri basangbo amoka na khurumsare